ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯩꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯅꯤꯕ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯅꯔꯒꯦ ꯑꯗꯣ ꯅꯪ ꯉꯁꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯣꯕꯀꯣ ꯊꯕꯛꯇꯣ ꯌꯥꯎꯕꯗꯣ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯔꯣꯟꯗꯣ ꯈꯪꯗꯣꯔꯛꯑꯣ ꯑꯗꯣ ꯃꯥꯅ ꯌꯥꯔꯒꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯂꯥꯛꯄꯗꯣ ꯑꯗꯣ ꯏꯇꯥꯎꯒꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯃꯥ ꯂꯣꯏꯁꯤꯜꯂꯒ ꯂꯩꯍꯜꯂꯝꯃꯣ ꯌꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯅꯕ ꯑꯗꯣ ꯃꯥꯅ ꯑꯗꯨ ꯏꯀꯥꯏ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯃꯁꯥꯅ ꯂꯥꯛꯆꯔꯁꯨ ꯌꯥꯏꯗ ꯏꯇꯥꯎ ꯑꯗꯣ ꯃꯥꯅ ꯌꯥꯔꯛꯑꯗꯤ ꯀꯣꯝꯖꯔꯦꯗꯅ ꯑꯗꯨꯑꯣꯏꯗꯤ ꯃꯁꯥꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯎꯔꯅꯤ ꯇꯧꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯅꯕ ꯀꯩꯗꯧꯕ ꯃꯇꯦꯡ ꯈꯔ ꯇꯧꯔꯁꯨꯕ ꯃꯁꯥꯅ ꯌꯦꯡꯖꯕꯗꯨꯅ ꯐꯩꯗꯅ ꯑꯗꯨ ꯈꯜꯂꯛꯑꯕ ꯑꯩꯁꯨ ꯋꯥꯈꯜꯁꯤꯗ ꯏꯇꯥꯎ ꯑꯩꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯅꯣꯏꯒꯤ ꯊꯕꯛꯇꯨ ꯌꯥꯎꯒꯦ ꯍꯥꯏꯕ ꯄꯥꯛꯉꯝ ꯄꯣꯟꯇꯦꯕ ꯐꯪ ꯄꯣꯟꯇꯦꯕ ꯑꯗꯨ ꯏꯇꯥꯎꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯞꯄꯤꯔꯒꯦ ꯀꯥꯏꯅ ꯂꯥꯡꯂꯦꯟꯁꯦ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯇꯥꯎ ꯑꯗꯣ ꯐꯝꯃꯝꯃꯣ ꯑꯩ ꯀꯩꯅꯣ ꯈꯤꯇ ꯆꯥꯕ ꯌꯥꯕ ꯂꯧꯊꯣꯔꯛꯑꯒꯦ ꯉꯁꯤꯗꯤ ꯃꯤꯉꯣꯟꯗꯒ ꯍꯥꯏꯔꯔꯣꯏꯒꯦ ꯑꯩꯅ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯄꯨꯊꯣꯔꯛꯑꯒꯦ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯣꯀꯣ ꯀꯩꯅꯣ ꯅꯪꯕꯨ ꯉꯁꯥꯏꯗꯩ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯔꯕꯣ ꯐꯝꯃꯨ ꯌꯥꯗ꯭ꯔꯣ ꯐꯝꯃꯟꯗꯅ ꯋꯥꯔꯦꯅ ꯇꯧꯕꯅꯤ ꯁꯥꯔ ꯁꯨꯝ ꯂꯦꯞꯄꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯅ ꯂꯦꯞꯄꯅꯤꯗ ꯁꯥꯔ ꯑꯁ ꯅꯪ ꯋꯥꯔꯤꯁꯤꯗꯤꯕ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇꯅꯤ ꯅꯪ ꯉꯥꯡꯉꯤꯁꯦ ꯂꯦꯞꯄꯒ ꯄꯣꯊꯥꯔꯤꯕ ꯅꯪꯁꯦ ꯑꯣ ꯄꯣꯊꯥꯔꯣ ꯌꯥꯝ ꯍꯔꯥꯎꯋꯦꯃꯦ ꯏꯇꯥꯎꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯑꯣꯐꯤꯁ ꯍꯥꯏꯗꯤ ꯊꯕꯛ ꯌꯥꯎꯒꯦꯅ ꯍꯦꯛꯇ ꯐꯪꯄꯣꯟꯇꯦꯕ ꯌꯥꯝ ꯋꯥꯅ ꯐꯪꯅꯔꯤꯅꯦꯕ ꯇꯥꯡꯅ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯡꯂꯦꯟꯁꯦ ꯃꯣꯏꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯌꯥꯎꯍꯜꯂꯒꯦ ꯀꯥꯟꯗ ꯀꯣꯝꯅꯒ ꯍꯥꯏꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯤꯗ ꯏꯇꯥꯎꯅ ꯍꯥꯏꯕꯁꯤꯡꯗꯣ ꯍꯣꯔꯦꯟ ꯂꯥꯡꯂꯦꯟ ꯈꯣꯏꯗ ꯏꯇꯥꯎꯈꯣꯏ ꯆꯠꯂꯒ ꯂꯣꯏꯅ ꯇꯝꯃꯨꯔꯒꯦ ꯃꯥꯁꯨ ꯌꯥꯔꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯐꯥꯎꯕ ꯍꯔꯥꯎꯋꯦ ꯑꯩꯅ ꯁꯣꯝꯗ ꯋꯥꯈꯜ ꯑꯃꯗ ꯍꯔꯥꯎꯗꯅ ꯂꯩꯔꯤꯉꯩꯗ ꯏꯇꯥꯎꯁꯦ ꯑꯩꯅ ꯑꯆꯥ ꯑꯊꯛ ꯂꯧꯊꯣꯛꯎꯒꯦꯅ ꯊꯣꯛꯂꯛꯏꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯁ ꯁꯣꯏꯔꯦ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯍꯥꯞꯆꯟꯈ꯭ꯔꯒꯦ ꯁꯤꯁꯨ ꯍꯥꯞꯆꯜꯂꯒꯦ ꯁꯤꯁꯤꯁꯨ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯌꯥꯝ ꯄꯥꯝꯅ ꯆꯥꯕꯅꯦ ꯁꯤꯁꯨ ꯍꯥꯞꯄꯤꯈ꯭ꯔꯒꯦ ꯁꯤꯁꯨ ꯌꯥꯝ ꯄꯥꯝꯅ ꯆꯥꯕꯅꯦ ꯁꯤꯁꯨ ꯍꯥꯞꯈ꯭ꯔꯒꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯣꯔꯛꯄꯒꯤ ꯃꯕꯨꯛ ꯀꯥꯏꯈꯩ ꯄꯤꯖꯔꯒꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯥꯔ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯗꯣ ꯍꯧꯖꯤꯛꯀꯤ ꯔꯦꯁꯇꯨꯔꯦꯟ ꯃꯄꯨꯗꯣ ꯃꯕꯨꯛ ꯌꯥꯝ ꯊꯤ ꯐꯩꯅꯤ ꯌꯥꯝ ꯆꯝꯕ ꯃꯥꯜꯂꯤꯅꯤ ꯐꯕꯅꯦ ꯌꯥꯝ ꯆꯝꯕꯅꯦ ꯑꯊꯣꯏꯕ ꯈꯣꯏ ꯆꯠꯈ꯭ꯔꯕ ꯍꯦꯛ ꯇꯨꯡꯗ ꯈꯥꯕꯁꯨ ꯂꯥꯡꯂꯦꯟ ꯈꯣꯏꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯥꯡꯂꯦꯟꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯇꯣꯝꯕꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯥꯕꯅ ꯂꯥꯡꯂꯦꯟꯗ ꯇꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯥꯡꯂꯦꯟꯗꯤ ꯉꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯈꯥꯕꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤꯅꯤ ꯏꯇꯥꯎ ꯑꯗꯨ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕꯅꯤ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯌꯥꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯈꯥꯕꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯥꯈꯠꯆꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯌꯥꯔꯦ ꯍꯌꯦꯡꯗꯒꯤ ꯆꯠꯄꯗꯣ ꯍꯥꯏꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ ꯈꯥꯕꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯔꯝꯃꯤ ꯀꯔꯤ ꯋꯥꯐꯝꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕꯤꯗ ꯃꯃꯥꯗ ꯑꯩꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ ꯀꯥꯏꯗꯅ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯃꯈꯥꯗ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯀꯨꯝꯂꯒ ꯀꯩꯅꯣꯃꯦ ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯄꯥꯕꯨꯡꯗ ꯀꯩꯝ ꯍꯥꯏꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯩ ꯁꯤꯗ ꯐꯝꯃ ꯄꯥꯕꯨꯡ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯁꯨ ꯐꯅ ꯀꯨꯏꯔꯦꯃꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯄꯥꯕꯨꯡ ꯑꯩꯗꯤ ꯄꯥꯕꯨꯡ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦꯅ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯈꯠꯂꯛꯏꯁꯦ ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯄꯥꯁꯨ ꯀꯨꯝꯊꯔꯛꯂꯤꯕꯅꯤ ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯕꯨ ꯄꯥꯕꯨꯡ ꯅꯆꯥ ꯋꯥꯐꯝ ꯑꯝꯇ ꯍꯧꯗꯣꯛꯆꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯝ ꯂꯦꯞꯄꯒ ꯁꯥꯟꯅꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯐꯝꯃꯨ ꯂꯥꯎ ꯄꯥꯕꯨꯡ ꯑꯗꯨ ꯍꯥꯏꯔꯒꯦꯕ ꯍꯣꯏ ꯀꯌꯥꯝ ꯂꯨꯕ ꯋꯥꯐꯝ ꯑꯣꯏꯔꯖꯥꯠꯅꯣꯅꯦꯍꯦ ꯀꯌꯥꯝ ꯂꯨꯕ ꯋꯥꯐꯝꯅꯣꯅꯦꯍꯦ ꯄꯥꯕꯨꯡ ꯑꯇꯩ ꯀꯩꯁꯨꯒꯤꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇꯅꯦ ꯄꯥꯕꯨꯡ ꯃꯤ ꯑꯃꯇ ꯌꯥꯎꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯎꯍꯜꯂꯒꯦꯅ ꯍꯥꯏꯗꯣꯛꯂꯝꯃꯦꯕ ꯑꯗꯣ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇ ꯍꯥꯞꯄꯤꯌꯣꯕ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯄꯥꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯤꯇꯪ ꯍꯪꯂꯝꯕ ꯌꯥꯗꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯍꯥꯡꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯂꯣꯏꯅ ꯂꯩꯔꯤꯕꯗꯨꯗꯤ ꯁꯨꯔꯤꯕꯗꯨꯗꯤ ꯑꯗꯨꯗ ꯀꯔꯝꯅ ꯑꯃꯨꯛ ꯍꯥꯞꯀꯗꯧꯔꯤꯕꯅꯣ ꯅꯪꯕꯨ ꯏꯄꯥꯗ ꯍꯥꯏꯐꯦꯠ ꯍꯪꯂꯝꯕ ꯌꯥꯗ꯭ꯔꯣ ꯑꯁ ꯌꯥꯔꯣꯏ ꯄꯥꯕꯨꯡ ꯃꯤ ꯂꯣꯏꯅ ꯑꯩꯅ ꯌꯥꯔꯦꯅ ꯍꯥꯏꯗꯣꯛꯂꯝꯃꯕꯗꯨꯕꯨ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯧꯖꯤꯛꯄꯨ ꯌꯥꯗ꯭ꯔꯦꯅ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯣ ꯅꯆꯥ ꯄꯪꯁꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯑꯝꯇ ꯄꯥꯕꯨꯡꯅ ꯎꯄꯥꯏ ꯇꯧꯔꯒ ꯑꯝꯇ ꯌꯥꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯁꯦ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯅꯪꯕꯨ ꯏꯄꯥꯗ ꯍꯥꯟꯅ ꯈꯤꯇꯪ ꯍꯪꯂꯝꯕ ꯌꯥꯗꯕꯔꯣ ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯅ ꯌꯥꯔꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯝꯅ ꯍꯥꯞꯀꯗꯧꯔꯤꯕꯅꯣ ꯅꯪꯕꯨ ꯄꯥꯕꯨꯡ ꯃꯤ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯝꯒꯅꯤꯗꯤ ꯑꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯝ ꯄꯥꯕꯨꯡꯗ ꯍꯥꯏꯅꯔꯒ ꯌꯥꯅꯤꯅ ꯋꯥꯈꯜꯗ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯌꯥꯅꯤꯅ ꯃꯤꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯍꯥꯏꯔꯝꯃꯣꯏꯗꯕ ꯁꯤ ꯄꯥꯕꯨꯡ ꯑꯝꯇ ꯍꯥꯞꯄꯤꯔꯣꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩꯅ ꯍꯥꯏꯔꯝꯃꯤꯗꯨꯕꯨ ꯑꯃꯨꯛ ꯂꯣꯏꯅ ꯑꯣꯟꯅ ꯇꯩꯅꯅ ꯌꯥꯔꯛꯇ꯭ꯔꯦꯒ ꯍꯥꯏꯔꯗꯤ ꯌꯥꯝ ꯊꯤ ꯏꯀꯥꯏꯌꯦꯕ ꯑꯩ ꯆꯪꯁꯤ ꯁꯤꯗꯣꯏꯅꯦꯕ ꯄꯥꯕꯨꯡꯅ ꯌꯥꯅꯕ ꯈꯔ ꯁꯤꯟꯕꯤꯌꯣꯕ ꯏꯄꯥꯁꯨ ꯀꯣꯛ ꯉꯥꯎꯔꯦꯅꯦꯍꯦ ꯃꯥꯡꯖꯧꯅꯅ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯍꯪꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯅꯪꯕꯨ
ꯑꯗꯨꯕꯨ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯄꯥꯁꯨ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦ ꯈꯪꯗꯦꯁꯦ ꯄꯥꯕꯨꯡꯅ ꯎꯄꯥꯏ ꯑꯝꯇ ꯁꯤꯟꯕꯤꯔꯒꯅꯦ ꯑꯝꯇ ꯌꯥꯎꯍꯟꯁꯦꯕ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯍꯥꯏꯕꯗꯕꯨ ꯏꯄꯥꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯅꯣ ꯏꯆꯥꯒꯤꯅꯤ ꯏꯄꯥꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯏꯄꯥꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯌꯦꯡꯅꯦ ꯌꯥꯎꯍꯟꯒꯗꯧꯔꯤꯕ ꯃꯤ ꯑꯗꯣ ꯏꯄꯥꯒꯤ ꯅꯥꯛꯇ ꯊꯥꯔꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯒꯅꯦ ꯋꯥꯔꯤꯗꯣ ꯄꯨꯝꯕ ꯍꯥꯏꯅꯔꯁꯤꯀꯣ ꯄꯥꯕꯨꯡ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯔꯛꯄ ꯂꯥꯛꯄꯅ ꯑꯃꯨꯛ ꯇꯧꯔꯅꯣꯕ ꯑꯩꯅꯗꯤ ꯍꯌꯦꯡꯗꯒꯤ ꯑꯣꯐꯤꯁ ꯂꯥꯛꯄ ꯍꯧꯔꯣ ꯀꯥꯟꯅ ꯂꯣꯏ ꯍꯥꯏꯗꯣꯛꯑꯝꯃꯦꯕ ꯍꯩꯃ ꯊꯕꯛꯁꯨ ꯅꯪꯅ ꯂꯣꯏꯅ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯣꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯑꯁ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯟꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯏꯄꯥꯗ ꯍꯧꯖꯤꯛꯇ ꯈꯪꯍꯟꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯆꯥꯁꯨ ꯄꯥꯕꯨꯡꯗ ꯍꯥꯏꯕ ꯌꯥꯔꯛꯀꯅꯤ ꯈꯟꯗꯅ ꯁꯨꯝ ꯇꯧꯖꯔꯤꯅꯤ ꯀꯩꯅꯣ ꯄꯥꯕꯨꯡ ꯑꯇꯣꯞꯄ ꯃꯤꯉꯣꯟꯗ ꯇꯧꯕꯁꯨ ꯅꯠꯇꯦ ꯄꯥꯕꯨꯡꯗꯕꯨ ꯏꯆꯥꯁꯦ ꯄꯪꯗꯦꯗꯅ ꯌꯥꯝꯅ ꯁꯤꯡꯂꯝꯂꯤꯕ ꯖꯥꯠꯅꯤ ꯋꯥ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯏꯄꯥꯗ ꯈꯪꯍꯜꯂꯤꯕꯅꯤꯅꯦ ꯍꯥ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛ ꯂꯥꯛꯑꯣ ꯍꯥꯏꯌꯨꯀꯣ ꯑꯗꯨꯕꯨ ꯅꯪꯅ ꯊꯕꯛ ꯌꯥꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯕꯨ ꯅꯨꯄꯥꯔ ꯅꯨꯄꯤꯔꯣ ꯄꯥꯕꯨꯡ ꯅꯨꯄꯤꯅꯦꯕ ꯂꯩꯁꯥꯕꯤꯅꯤ ꯍꯩꯃ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯃꯥꯅꯦꯕ ꯄꯥꯕꯨꯡꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ ꯑꯩꯅ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯎꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯋꯥꯕꯗꯨꯗ ꯁꯨꯝ ꯃꯇꯦꯡ ꯈꯤꯇꯪꯁꯨ ꯄꯥꯡꯅꯕ ꯈꯟꯗꯅ ꯇꯧꯕ ꯋꯥꯅꯦꯕ ꯏꯆꯝ ꯆꯝꯅꯅꯦꯕ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯈꯪꯅꯔꯨꯕ ꯅꯠꯇꯦꯕ ꯑꯩ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯨꯝ ꯇꯧꯔ ꯍꯥꯏꯔꯤꯅꯦꯕ ꯍꯣ ꯐꯔꯦ ꯐꯔꯦ ꯍꯌꯦꯡꯅꯦ ꯅꯪꯅ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯍꯦꯛ ꯂꯥꯛꯍꯜꯂꯣ ꯑꯗꯨꯒ ꯏꯄꯥꯒ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦꯀꯣ ꯏꯄꯥ ꯆꯪꯕ ꯌꯥꯔꯕ꯭ꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯄꯥꯈꯠꯂꯨꯔꯕꯅꯦꯃꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯒ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯇꯗꯤ ꯇꯗꯤ ꯆꯦꯔꯛꯀꯗ꯭ꯔꯥ ꯀꯥꯏ ꯈꯜꯂꯝꯃꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯁꯥꯎꯗꯤ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎꯒ ꯌꯥꯕ ꯋꯥꯅꯤꯗ ꯐꯔꯦ ꯍꯌꯦꯡ ꯃꯥ ꯂꯥꯛꯄ ꯂꯥꯛꯇꯕꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯑꯩꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯝꯃꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯏꯇꯥꯎꯒꯤ ꯔꯦꯁꯇꯨꯔꯦꯟꯗꯨꯗ ꯑꯩꯅ ꯉꯥꯏꯔꯝꯃꯣꯅꯗꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯆꯠꯂꯒ ꯃꯥ ꯉꯥꯏꯔꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯔꯒꯦ ꯃꯁꯥꯅꯕꯨ ꯂꯥꯛꯏꯕ꯭ꯔꯥ ꯉꯥꯏꯔꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯑꯩꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯦꯗꯅ ꯄꯥꯕꯨꯡꯁꯨ ꯌꯥꯔꯦ ꯃꯣꯏꯗꯁꯨ ꯍꯥꯏꯔꯦ ꯊꯧꯕꯗꯨꯕꯨ ꯇꯨꯝꯈ꯭ꯔꯖꯥꯠꯂꯝꯃꯤ ꯎꯗꯦꯃꯤ ꯉꯁꯤꯒꯤ ꯇꯨꯝꯃꯝꯃꯅꯤꯅꯦ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯖꯥꯠꯅꯣ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯑꯦ ꯊꯦꯡꯉꯝꯃꯤꯅꯦ ꯑꯩꯅ ꯊꯕꯛ ꯈꯔ ꯂꯣꯏꯁꯟꯒꯗꯕꯁꯨ ꯂꯩꯔꯤꯕꯅꯦ ꯂꯣꯏ ꯀꯥꯎ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯁꯥꯔ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯔꯣꯝꯗ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯣꯝꯗ ꯆꯠꯇꯣꯏꯅꯣ ꯀꯩꯅꯣ ꯅꯪꯕꯨ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯔꯤ ꯅꯠꯇ꯭ꯔꯣ ꯈꯪꯉꯤ ꯅꯠꯇ꯭रो ꯑꯩꯈꯣꯏ ꯏꯇꯥꯎꯗꯨꯒꯤ ꯀꯩꯅꯣꯗ ꯆꯠꯂꯣ ꯔꯦꯁꯇꯨꯔꯦꯟ ꯂꯣꯝꯗ ꯆꯠꯂꯣ ꯅꯨꯄꯤꯗꯣ ꯉꯔꯥꯡꯒꯤꯗꯣ ꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨꯔꯁꯦꯕ ꯉꯥꯏꯔꯝꯃꯦ ꯐꯔꯦ ꯉꯥꯏꯔꯝꯗ꯭ꯔꯦ ꯐꯔꯦ ꯀꯥꯎꯕꯨꯗꯤ ꯀꯥꯎꯗꯦꯗ ꯁꯥꯔ ꯑꯗꯨꯗ ꯁꯨꯝ ꯁꯥꯔꯗ ꯍꯪꯕꯒꯤ ꯍꯩꯅꯕꯤꯁꯦ ꯑꯗꯨꯝ ꯂꯩꯈꯤꯕꯁꯤꯗꯕ ꯍꯪꯕꯅꯦ ꯁꯨꯝ ꯁꯥꯔ ꯑꯦ ꯂꯥꯡꯂꯦ ꯅꯪ ꯊꯣꯛꯂꯛꯑꯕ꯭ꯔꯣ ꯍꯣꯏ ꯗꯥ ꯈꯥꯕ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤꯅꯦ ꯑꯩꯒ ꯉꯥꯏꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯌꯥꯎꯕꯤꯔꯒꯦ ꯀꯩꯅꯣ ꯃꯤꯇꯥꯎꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯄꯨꯡꯗꯤ ꯇꯥꯗꯣꯔꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯑꯩꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯕꯨ ꯀꯔꯤꯃꯠꯇ ꯋꯥꯈꯜꯁꯦ ꯈꯟꯊꯗꯅ ꯍꯔꯥꯎ ꯍꯔꯥꯎꯒ ꯌꯥꯔꯦ ꯑꯗꯨꯒ ꯉꯥꯏꯌꯣꯅꯁꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎꯁꯨ ꯂꯥꯛꯇꯦ ꯉꯥꯏꯔꯦ ꯉꯥꯏꯔꯦ ꯇꯧ ꯊꯧꯖꯤꯜꯂꯣ ꯃꯇꯥꯏꯗ ꯌꯦꯁ ꯁꯥꯔ ꯅꯅꯥꯏ ꯁꯨꯝ ꯐꯅꯕ ꯑꯗꯨꯝ ꯇꯧꯖꯔꯒꯦꯗ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯂꯥꯡꯂꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯨ ꯂꯥꯛꯑꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯦ ꯂꯥꯡꯂꯦꯟꯁꯨ ꯑꯊꯣꯏꯕꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯑꯣꯐꯤꯁ ꯇꯝꯅ ꯃꯈꯣꯏ ꯂꯥꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯣꯝꯕ ꯃꯍꯥꯛꯇꯤ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛ ꯈꯪꯂꯝꯗꯦ ꯑꯊꯣꯏꯕꯒ ꯂꯥꯡꯂꯦꯟꯒꯁꯨ ꯑꯣꯐꯤꯁ ꯌꯧꯔꯝꯃꯤ ꯉꯥꯛꯇꯪ ꯐꯝꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯂꯥꯛꯑꯅꯦꯕ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯧꯋꯤ ꯀꯩꯗꯧꯕꯒ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗꯦ ꯂꯥꯛꯇꯤ ꯂꯥꯛꯑꯅꯤ ꯉꯥꯛꯇꯪ ꯉꯥꯏꯔꯁꯦ ꯍꯣꯏ ꯇꯥꯃꯣ ꯊꯧꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯤꯅꯤ ꯀꯩꯗꯧꯕꯒ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗꯦꯅꯤ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯄꯥꯕꯨꯡ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡꯅ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯧꯔꯤꯁꯤꯕꯨ ꯏꯄꯥꯒꯤ ꯒꯥꯔꯤꯗꯤ ꯇꯞꯅ ꯊꯧꯕꯅꯤꯗꯣ ꯀꯟꯅ ꯊꯧꯗꯦ ꯅꯈꯣꯏꯒꯤꯗꯤ ꯅꯪꯒꯤ ꯊꯧꯕꯁꯤꯅ ꯊꯧꯕꯗꯗꯤ ꯄꯥꯏꯔꯒ ꯆꯠꯄꯅꯤꯅ ꯅꯈꯣꯏꯅ ꯍꯥꯟꯅ ꯌꯧꯕ ꯇꯥꯕꯅꯤꯅꯦꯍꯦ ꯏꯕꯦꯝꯃ ꯁꯤꯔꯣ ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯕꯗꯨꯕꯨ ꯃꯥꯅꯦ ꯄꯥꯕꯨꯡ ꯑꯗꯨ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯍꯜꯂꯣ ꯄꯥꯕꯨꯡ ꯍꯣ ꯐꯔꯦ ꯐꯔꯦ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯅꯨ ꯑꯗꯣ ꯅꯪꯁꯨ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯏꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯍꯧꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯏꯆꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯂꯥꯡꯂꯦꯟ ꯀꯧꯋꯦ ꯁꯥꯔ ꯑꯍꯥꯡꯕ ꯄꯣꯁꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯔꯕꯅꯤ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯣ ꯉꯥꯏꯈꯣꯅꯦꯍꯦ ꯏꯆꯥꯒꯤꯕꯨ ꯏꯃꯥ ꯄꯥꯕꯨꯡ ꯁꯨꯅ ꯂꯩꯔꯤꯕꯔꯥ ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯌꯥꯅꯣ
ꯑꯃꯨꯛꯇ ꯍꯥꯏꯌꯨꯗꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡꯒ ꯑꯩꯒ ꯈꯛꯇꯪꯅꯤ ꯑꯣꯍꯣ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯣ ꯊꯕꯛ ꯑꯁꯦ ꯋꯥꯈꯜ ꯇꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯒꯗꯕꯅꯤꯀꯣ ꯍꯣꯏ ꯁꯥꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯥꯔ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯔꯨꯝ ꯅꯝꯕꯔ 30ꯗ ꯄꯨꯗꯨꯅ ꯑꯃꯨꯛꯇ ꯃꯍꯥꯛ ꯀꯥꯗꯨꯗꯅꯦ ꯐꯝꯍꯜꯂꯨ ꯑꯗꯨꯒꯅꯦ ꯑꯩ ꯂꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯤ ꯊꯥꯔꯛꯂꯒꯦ 이베마 룸 넘버 30다 ꯆꯠꯂꯣ ꯅꯪꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯣ ꯑꯩ ꯃꯤ ꯊꯥꯔꯛꯂꯒꯅꯦ ꯂꯣꯏꯅ ꯇꯥꯛꯍꯜꯂꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯁꯦ ꯍꯣꯏ ꯈ꯭ꯋꯥꯡꯒ ꯂꯣꯏ ꯇꯦꯛꯑꯦꯗ ꯇꯧꯔꯤꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇꯨꯗ ꯉꯥꯛꯇꯪ ꯆꯠꯂꯨꯒꯦ ꯏꯁꯥ ꯈꯔ ꯇꯦꯛꯈꯠꯄ꯭ꯔꯥ ꯌꯦꯡꯒꯦ ꯀꯩꯅꯣ ꯁꯤꯕꯨ ꯂꯥꯡꯂꯦꯟ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯁꯣꯏꯗꯅ ꯑꯩ ꯊꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯦꯕ ꯁꯦ ꯑꯇꯩ ꯑꯣꯏꯔꯝꯃꯣꯏꯕ ꯑꯩ ꯆꯪꯁꯜꯂꯒ ꯑꯝꯇ ꯍꯪꯉꯨꯒꯦ ꯃꯦꯗꯥꯝ ꯀꯥꯁꯤꯗ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯁꯥꯔꯅ ꯃꯤ ꯊꯥꯔꯛꯑꯅꯤ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯑꯗꯨꯝ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯛꯈꯤꯒꯦ ꯍꯣꯏ ꯗꯥꯈꯥꯕꯒꯤ ꯃꯃꯥꯟꯅꯕꯗ ꯑꯊꯣꯏꯕꯁꯦ ꯃꯕꯨꯛꯇꯤ ꯌꯥꯝ ꯊꯤ ꯐꯕ ꯃꯤ ꯑꯣꯏꯖꯥꯠꯅꯤ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯏ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯍꯥꯏꯖꯜꯂꯤꯅꯦꯅ ꯑꯗꯨꯝ ꯈꯜꯂꯝꯃꯤꯅꯦꯕ ꯑꯗꯨꯒ ꯑꯁꯦꯡꯕꯀ ꯑꯣꯏ ꯑꯗꯨꯒ ꯃꯣꯏ ꯄꯥꯕꯨꯡꯁꯤꯁꯨ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯃꯥꯜꯂꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯊꯤ ꯆꯝꯕ ꯋꯥꯅꯤꯗ ꯍꯔꯥꯎ ꯍꯔꯥꯎꯒ ꯇꯧꯕꯤꯌꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯂꯥꯡꯂꯦ ꯅꯪ ꯁꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥ ꯅꯪ ꯑꯩꯒ ꯂꯣꯏꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯕ ꯈꯨꯝꯃꯨꯅꯦ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯔꯛꯄꯁꯦ ꯀꯩꯁꯨ ꯅꯪꯅ ꯃꯔꯝ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯩꯕꯨ ꯄꯠ ꯂꯥꯎꯅ ꯏꯟꯊꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯅꯤꯅ ꯁꯥꯒꯠꯈꯤꯕ ꯃꯪꯂꯥꯟ ꯀꯌꯥꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤꯕ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯅꯐꯝꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯑꯩꯒꯤ ꯏꯔꯥꯜꯗꯨ ꯇꯥꯛꯑꯝꯃꯨ ꯀꯥꯎꯏꯅꯦ ꯑꯩꯅ ꯁꯣꯝꯗ ꯊꯕꯛ ꯇꯧ ꯂꯩꯔꯦ ꯉꯁꯥꯏ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏ ꯇꯧꯈ꯭ꯔꯃꯣ ꯑꯩꯕꯨ ꯄꯨꯔꯥ ꯆꯠꯂꯒꯁꯨ ꯍꯪꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥ ꯂꯩꯍꯧꯕꯅꯤ ꯀꯃꯥꯏ ꯇꯧꯈ꯭ꯔꯖꯥꯠꯅꯣ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦꯅꯦ ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯤ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯩꯈꯣꯏꯅꯤꯅ ꯁꯥꯒꯠꯆꯈꯤꯕ ꯃꯪꯂꯥꯟ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯑꯩꯗꯤ ꯅꯪꯕꯨ ꯉꯁꯤꯐꯥꯎ ꯅꯨꯡꯁꯤ ꯀꯥꯎꯕ ꯉꯝꯗꯦ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯉꯁꯤꯅ ꯂꯣꯏꯅꯔꯦ ꯀꯥꯏꯅ ꯑꯩꯅ ꯅꯐꯝꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯑꯩꯅ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯁꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯛꯇꯕꯅꯤ ꯑꯗꯣ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯃꯔꯝꯗꯨꯗꯤ ꯍꯥꯏꯔꯝꯃꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯒꯠ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯅꯪꯒ ꯂꯣꯏꯅꯔꯦ ꯀꯥꯏꯅꯔꯦ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯈ꯭ꯔꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯪꯅ ꯍꯟꯖꯟ ꯑꯩꯉꯣꯟꯗ ꯆꯒꯠ ꯍꯪꯒꯗꯕ ꯅꯠꯇꯦ ꯈꯪꯉꯦꯗꯅ ꯃꯐꯝꯁꯤꯗ ꯅꯪꯅ ꯂꯥꯛꯏꯁꯤꯁꯨ ꯂꯥꯛꯀꯅꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯈꯨꯝꯃꯨꯅꯦ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤꯡ ꯑꯁꯤꯗ ꯑꯗꯨꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣꯕ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯇꯣꯝꯕ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯇꯥꯗ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯑꯁ ꯑꯁꯤꯃꯨꯛ ꯂꯥꯛꯑꯦꯅ ꯀꯩꯁꯨ ꯇꯧꯗꯦ ꯁꯥꯔ ꯅꯪꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤ ꯑꯩ ꯂꯣꯏꯅ ꯎꯍꯧꯔꯕꯅꯤ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯪꯈꯣ ꯆꯠꯂꯣ ꯃꯈꯥ ꯇꯥꯅꯅꯦ ꯁꯤꯒꯨꯝꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯕꯗꯤ ꯅꯪ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯣ ꯆꯠꯂꯣ ꯌꯥꯔꯦ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯌꯥꯔꯦ ꯔꯨꯝ ꯅꯝꯕꯔ 30ꯗ ꯆꯠꯂꯣꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯅꯤ ꯀꯩꯁꯨ ꯍꯦꯟꯅꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯃꯥꯅ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯁꯤꯜꯂꯛꯑꯗꯤꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯆꯪꯉꯣ ꯔꯨꯝ ꯅꯝꯕꯔ 30 ꯁꯤ ꯂꯩꯔꯦ ꯑꯗꯨꯒꯅꯦ ꯄꯥꯕꯨꯡꯅ ꯃꯤ ꯊꯥꯔꯛꯀꯦ ꯈꯣꯠꯂꯛꯀꯦ ꯀꯩꯝ ꯍꯥꯏꯔꯛꯇꯕ꯭ꯔോ ꯍꯥꯏꯔꯛꯑꯦ ꯃꯤ ꯊꯥꯔꯛꯀꯦꯅ ꯑꯩ ꯁꯤꯗ ꯂꯩꯔꯝꯃꯣ ꯐꯝꯕ ꯍꯧꯔꯣ ꯑꯗꯨꯝ ꯃꯤ ꯂꯥꯛꯑꯅꯦꯅ ꯍꯥꯏꯌꯦ ꯍꯣ ꯑꯗꯣ ꯆꯪꯉꯣ ꯁꯤꯗ ꯐꯝꯃꯨꯔꯣ ꯑꯩ ꯃꯤꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯀꯣ ꯑꯩꯅ ꯈꯟꯖꯔꯤꯁꯤꯒ ꯃꯥꯅ ꯎꯠꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯅꯣ ꯃꯥꯅ ꯈꯪꯍꯣꯡ ꯍꯣꯡꯈ꯭ꯔꯤꯁꯤꯕꯨ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯎꯕꯗ ꯍꯔꯥꯎ ꯑꯩ ꯎꯗ꯭ꯔꯗꯤ ꯂꯩ ꯉꯝꯃꯝꯗꯕ ꯃꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯃꯥꯒ ꯈꯪꯍꯧꯗꯅ ꯊꯦꯡꯅꯕꯗ ꯍꯔꯥꯎ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ ꯊꯕꯛꯁꯤꯁꯨ ꯑꯩꯅ ꯀꯩꯃꯇ ꯈꯟꯊꯗꯕꯤꯗ ꯀꯩꯝ ꯍꯩꯕꯁꯨ ꯅꯠꯇꯕ ꯑꯩꯅ ꯍꯔꯥꯎꯒ ꯂꯥꯛꯇꯅ ꯇꯧꯔꯦ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦꯗ ꯑꯩ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯂꯥꯡꯂꯦꯟꯁꯤꯕꯨ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯔ ꯆꯠꯂꯕ ꯁꯥꯔꯗꯨꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗꯤ ꯊꯕꯛ ꯇꯧꯕꯁꯨ ꯃꯥꯜꯂꯦ ꯉꯁꯤꯗꯩ ꯂꯥꯛꯏ ꯆꯠꯂꯕ ꯑꯋꯣꯏꯇꯥꯅꯒ ꯑꯩꯈꯣꯏ ꯑꯣꯐꯤꯁꯁꯤꯗꯒ ꯊꯕꯛ ꯇꯧꯔꯗꯤ ꯑꯩꯗꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤ ꯁꯣꯏꯔꯛꯄ ꯇꯥꯔꯦꯃꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯥ ꯃꯌꯥꯝꯁꯦ ꯑꯃꯔꯣꯝꯗ ꯋꯥꯈꯜꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯂꯥꯡꯂꯦꯟꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯃꯇ ꯊꯨꯡꯂꯔꯣꯏ ꯈꯟꯕꯗꯒꯤ ꯈꯣꯡꯐꯝ ꯑꯁꯤ ꯑꯩꯅ ꯊꯥꯡꯖꯤꯜꯂꯤꯕꯅꯤ ꯑꯩ ꯃꯊꯥ ꯁꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯐꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯏꯕꯨꯡꯉꯣꯅ ꯁꯤꯜꯂꯛꯇꯅ ꯊꯕꯛ ꯑꯁꯤ ꯌꯥꯎꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯅ
ꯈꯜꯂꯒ ꯌꯥꯎꯍꯜꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯆꯨꯝꯂꯣꯏ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯥꯔ ꯔꯥꯕꯩ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯉꯁꯤ ꯅꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯏꯕꯨꯡꯉꯣꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯉꯁꯤ ꯌꯥꯎꯔꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯑꯁꯤꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯃꯗꯤ ꯃꯈꯣꯏ ꯄꯨꯟꯕ ꯃꯇꯝꯗꯅꯦ ꯅꯪꯅ ꯂꯣꯟꯅ ꯌꯦꯡꯒꯗꯕꯅꯤ ꯇꯥꯒꯗꯕꯅꯤ ꯀꯔꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯣ ꯅꯪꯅ ꯈꯪꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯪꯅꯅꯦ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯒꯗꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯏꯕꯨꯡꯉꯣꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯅꯪꯅ ꯂꯣꯟꯅ ꯌꯦꯡꯒꯗꯕꯅꯤ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ